Laisil nate uphul ne Imphal Jiribam lambi laina pokpham uphul lambi oire han lairamba phibam dagi khara hena phagana ba sembiri bane sabiri bani haidaga yong malai haibagi phibam da Manipur gi maruoiba highway ani gi manungda ma oiriba NH 37 Imphal Jiribam lambi ge Oriental College dagina Kaithel manvi faubagi kilometer taraga ni thoirom sangba lambi matek asigi phibam ningtham tha da laisil thabagi mahutta uphul na pumamam lai Makhal kayagi gari sing chathok chasin tawbana chaliba miyoi sing khakta natana lambi asigi nagyata leiriba miyam uful saduna laina pokpham uful lambi oire highway paring asigi semjin sajinna bagi thabak sinariba company dagi subcontractor singna matek thika lauraga lambi paring asibu pakthogan bada mathau taba mafam singda RCC gi uku sing chanduna hapa masung black topping tawna bagi thabak sing matam kharagi mamangdagi paikhalakibane Adumoy na maglambi asi siyambagi thawdang lauriba company na chara henba subcontractor singda thabak asi sinarubagi mawongda asuk kuiraba matam asi fawbada highway su oiriba lambi asi semjin sajanbagi thabak sing mapung phana loisindabana highway asi da tangai fadana sathok jasin tawriba makhal kayagi gari sing mahiroi sing yauna tongan ba miyoi sing amasung lambi asigi nagyata leriba miyoi singda numit khudingi uful pizare taseng na maglambi matek asi sathok jasin tawriba miyamda Makhal kayagi laina pohon gadaba uful lambi oire haujik chathok chasinda yamna nungaitriba lambi asigi saruk singde maruaina langjingdagi hauraga pasoi yurembam sagol tongba awang khuna wamade khumbongdagi moidang pok phawbagi marakta chawrakna meter chamadagi chani fawba sangba lambi matek ke saruk singdune kumpura lambi matek sing asida ngasi fawbada black topping koilas thabagi thabak chathadabadagi aduki matik khudong thiba mayok na halle Makhal kayagi gari sing khara yamna thaujilaklabade ufulna lambi matek asi pumam mamanduna gari thobada lambi masak udabadage traffic jam phawba thogalle lambi asi da chathok chasin tawriba singi manungda nupa macha amasung nupi macha dage hauraga mahiroi sing yaure khwainambal kaithel yauna atopa kaithel singda mana masing amade nga chak yonana bagidamak diesel auto rickshaw yauna passenger gari kayada chathok chasin tawba nupi amasung nupa sing yaure State amasung Central Lainga ki makada laiba loisang singda thabak tawba miyoi singsu yaure aduga marakta lambi matek asi fawduna layeng na batsa yarakta anaba miyoi singsu yauriba ne adubu lambi matek asi fawduna hek chalubada miyoi sing aduna makhoi gi lamthungpham yaubada ufulna mamai mamit amasung masa pulap kupsin badage anauba phirol hongdokpaga loinana kanthok samthoktuna mai mit tadaba yadabagi phibam mayok na halle lambi asigi nagyata makhal kayagi acha athak yoliba dukan hotel amade fast food restaurant na chingba kayasu lambi asidage paikhalakpa ufulna ayingba lamdamda ningtham thada unna kupsin bagumna ufulna pungku kupsil lei lambi asigi haujik oiriba phibam asigi matangda nagyata tariba miyoi singna phongdorokpada mari leinaba local MLA singda lambi asigi phibam yengsin biduna sem saba loisinaba haijarurabasu hanjin thajaba pirakba khaknatana Thabak waina di pangthoroktre haire karigumba matamda nong suraklagana laikhom lainangna pik thalle gari chatpadi lairadana iroi yauna ba yabagi phibamda leire numidangi matamdana street lamp su thandabanina ufulna mamsil halakpada lambi udabadage khudong thiba thokdok sing thokpasu yaure lambi asi fawduna mahi tamba chaliba Danamanjuri University gi mahiroi amana oiriba phibam asigi matangda khamthengna asauba phongdorokhe Manipur da mamang sahiga yengnabada kumja lising ani kunithoida crime chamnga gi mathakte hengatle Manipur da hauki bachahi ani ga yengnabada kumja lising ani kunithoida na crime thokbagi chang yamna hengatle kumja lising ani kunithoi khakta da Manipur da punna crime lising ahum ga kunga mapan thoki haina National Crime Record Bureau gi report na haire hauki ba irai numit ta phongdoki ba masung ngahan miyam da fangan khiba report adugi matungin na kumja lising ani kunda Crime lisingani ga chahum ni fuga mapan amasung kumja lisingani kun mathoida crime lisingani ga chamri marfuga mari thoke adubu kumja lisingani kunithoi gi oina crime lisingahum ga kun mapan thoke